खुरमजरी SKTV News po yengbiriba pumnamakpo laikhuram thoidoi chanuna taram nokcheri ahanbada maroiba pau Kuki khulai paiba singi marumda mateng pangliba si leiriba makhai lan loikhiroi yellow furup sing punna thengnana ba sem sabat tai haina UNLF ki hanagi chairman RK Sanayai mana phongdorakli So, Manipur gi rang asi hanthanduna mahusagi tangdu leitaba fibamda hanjin hanaba honabada nahana soba thaudang lawba tangai fade haina MPCC gi president ke Mega Chandra phongdokre Hauzik Paul Sandok na pizeri Kuki khulai paiba singna chatharakli ba lan asigi marumda leiriba power paiba sing leiriba makhai Manipur gi lan loikhiroi maramaduna khundaminariba furup sing punsinduna lan asi thengnana ba sem sabagi tangai fadaba lei haina UNLF ki hanagi chairman RK Sanayai mana phongdorakli wafam asing asi apunba Kundrakpam Kendra Tengbang Lupna Sinduna Sajiwa Relief Camp Amadi Sawmbung Relief Camp ta Changjafam Lauriba Ningol Oibi Singbu Chako Baga Mari Lenana Pangthokpa Thauramda Mahakna Phongdokhibani Ngasigi Thauram aduda Kundrakpam Kendra Tengbang Lup ki President Maibam KB Commerce and Industry Department gi Geology da and Mining gi in charge Thongam Fulchan Amadi Icham gi Hanagi President and Rajendrosu Sarukyakhi Thauramga mari leinana RK Sanayai mana makha taraduna chahi ani makhai faraklaba kuki khulai paiba singna chatharakliba lan asi taraina lofam thokte makhoina chatharakliba lan asi loishinba naibagi mahutta mijam miyam tapna halakhigani kuki khulai paiba singna haurakliba lan asigi marumda kana leibage haibasi aikhoi pumna makna khangnaraba wafamni matam amadadi nongchup maikaidagi changlakpa mitop miyam cha singna lamdam asigi tongan ba furup singda singna rakhibani adubo haujikti Myanmar dagi changlakpa kuki singna aikhoi saktamda chauna singna bahorakli Tanja sida Manipur da yelhongai dagi khundaminaraklaba furup sing punshinduna amato oina thengnabagi mohutta amaga khaibung tanana ba honarakliba si laibakthibani Kunai asida yelhomi ga mari leinana handak wathok chauna thorakliba sina maram oiraga kunai asi machet Chingkhaiba yanaba ki fibamda leihalle makhoi sing adu leibak thugaiba amadi wakai ngangba khangbone haina khangjinbiyo hojik lamdam asida numit khudingi sizinariba potlam sing asi Manipur gi wangmadagi puraklaga sizinaba maramna lamdam asidagi achoba senfum kaya mapanda chatlibani masina nongmagi leita laira singi masing hangalakpa haibadu oire hojik miyamna thengnariba fibam asida sufam nongfum Thidragadi hingba ngamoidabagi fibam amada leidi laibak thibadi lanjelaktuna leiriba miyamna thabak sujagi hairabasu sufam leitabagi fibam mayok nadaba nate maramaduna lamdam asida leiriba NGO social workers amadi atai lupsing pulaga leingakna lanjenarakpa singi paikhalakadaba thodang sing mayek singna paikhatnaba punna pressure piminaba chungane karigumba leingakna masak thokpa khongthang lawraktrabadi apunbagi firep ama lawminaraga kari tawba yabagi haibasi khanabagi matam yaure haina Sanayai mana makhatana phongdokhi Kuki lang hari si kena lang noise mengalui khamnya begitu. Kuki marumda kena lepi kena mating pangi hanadi nungsulongting lah begitu na itu kurang cara maya misakta untuk singgah beri ada masih di mana orang deh hasil apa kuki population na aku sakta untuk singgah hore. Asal bah kita masih ista hujung si aku lepas sekunda mineriba berusaha maya apa itu wakil lingzen. Ambil peringga, apa tu pandang sangat menegana Manipur ki history da masih family bas singa kasu jauh tengah beli kita waktu mungkin saya dah aku ini same sangat betul, aduh tu kerana mana tu perkara yang apa konsep sana apa maduna lepas ya punya pandang sangat pada mati pangga lima hota tuan ada aduh mau wakai su maya semasa aku kenal satu kerana mati yang sudah kanggu. Mana aduh indigenous ni nanti hari waktu jauh boleh buat model mereka punai si macam singkai yang dia pun boleh saya masih berisa senakan dia masih umur walaupun singa saya betul pun singa dah, betul lepak tu kan kami masih nak kami.
Moirang A Sigi Mapuroiba Kaina Krabi Ningol listing among Chokum Romda, Jahi Sigi Ningol Chako Bagi Kum Haigamari Lenana, Assembly Constituency Sigi MLA Thongam Santi, Amasung, Mahaki Loina B Sarozini Anina Angam Bakudol Tambagi Thoram Amangrang Pangtokre, Moirang Film Laikaida MLA Thongam Santi Office Ta Pangto Kibathoram Aduda, Fubala, Sunusifai, Naransena, Thamna Pokpi, Ngangkalawai, Tronglao Bikudekpi, Laimaram, Tirakong Sangbi, Kwakta Gram Panchayat, Kwakta Municipal Council, Amasung, Moirang Municipal Council, Ward 12 Tigilak, Paningol Singda, Angam Bakudol Pot Sing Piki. Tauramaduga Mari Lenana MLA Thongam Santino Fondo Kibada, Laibak Tiho Rabi, Ningo Loibi Singbu, Puna Kundaminarakli, ba Yelhomi, Uriba, Mabung Mopa, Aikoiga, Lainariba, Nungshibagi, Tatnatana Bayadraba, Maria Dubu, Ningo Loibi Singidamak, Ningol Chako Bahaiduna, Achobakum Hayama Oina, Pangtokuna Lakli, Asigumba Nungairabakum Hayasida, Mahaki Maika the Yangamba Kudol Karatamba Fongba Simak Laibak Fabani, Mahak na Piriba Kudol Pot Asi Harau Harau Loduna, Ing Tapa, Nungshi Chanaba Madi Chaukatpa, Manipur Amapurapa Oirasano, Loinana, Miam Taugal Matam Sang na Taubang Amba, Tauna Hapira Muhaina, MLA Santi na Makatana Fondoki. Babumopa, Mama Mapa, Matimopa, Ani Maraka, Kadu Sidava, Langa, Tulaga, Kamaba, Adu Sayisa, Tatusia, Tatusu, Adu Pulaga, Ningo Chakusina, Nasi Pisa Kusina. Ningo Chakobe, Lucia, Marina Rabo, okay, Casina, Equator, you are Puna, Matimo Boy, Hardware, Manio, Aimara, Manipura, my single put a moment of that. Masi Wakasila, Masapia Bakuze, Sudade, Adu, P. Kumosi, Mamadi, Napoleon, around Viva, Madrid, Humility, I am a Mamalay, Mamalay, Exulate, otherwise, Amoida, the Hoypuna Kamzeva, Ayim Sisava, the Hoyt of Deva, Ayim Leva, Musi Manido, Aduri. Haukiba Jahi Singdagi Young Women Help Organization na Leptana Pangtokuna Lakpa Ningol Chako Bagi Thoram, Jatliba Sahi Sigioina Su, Ngasi Organization Asina Senduna, Taramarirak Suba Ningol Chako Bagi Thoram Pangtokre. Kongpal Chanam Laikai da Leiba, Kongpal Chanam Laikai Development Organization, KCDOgi Community Hall da Pangthokiba Thoram Aduda, Khetrigao AC Hanagi MLA Nagpam Indrajit, Dr. RK Nayansana, Young Women Help Organization ke Advisor M. Lalit Kumar Amadi, Department of Agriculture gi Retired Additional Director Dr. M. Nobo Nasaruk Yakhi, Relief Camp dagi yauna tongan tongan ba mafam dagi, Chako Bochat pa Fangdraba Ningol Kayana Saruk Yaduna Pangthokiba Thoram Aduda, Ningol Chako Bagi Lairiba Wahan Tok Leihanduna, Amata Oina Puna Nungshi Chanana Leiminna Baki Matang Dasu, Wangang Loy Kayana Fongdok Naki. Pau meeting tabiri singbu marak thana temper break amatang lominasi. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawiu Akupa Marol Gidamak, mobile number 7005-259-437, Natraga 8974
209157 da call tawbirakuna khangbiba yagani. Break ki matung makhataba pausing amuk longminasi. Manipur da hauzik thokliba irang asi hanthanduna mahusagi tangdu laitaba fibam da hanjin hanaba honabada naha singna chauba thaudang loba tangai fade haina Manipur Pradesh Congress Committee ki President MLA Kaisa Megachandrana phongdokre. Indian Youth Congress IYC ki makhada Manipur Pradesh Youth Congress Committee MPYCC na sinduna nomugi oiba Youth Convention amang asi Palace Compound da leiba Manipur State Film Development Society MSFDS ki hall da pangthokre. Thauramadu Manipur Pradesh Congress Committee MPCC ki President MLA Kaisa Megachandra, IYC ki President Uday Bhanu Chip, MPYCC ki President Wahengbam Anan Yauna, tongan ba Assembly Constituency Singdagi Lakpa, Naha Singh na saruk yakhi. Thauram ki manung channa Youth Vision Document 2023 Empowerment Manipur's Future haiba template amasu pangthokhi. Youth Convention aduga mari lainana MPCC ki President MLA Kaisa Megachandra na phongdokhibada hauzik lamdam asida corruption amadi thabak phangdabagi chang wangba sina mai masin hairaba naha kayada chauna saitheng piri ngasi pangthokliba Youth Convention asina naha oiba singda wakhalau sing piduna hena chaukhatpa Manipur ama oihanna ba honabada chauna mateng oiragani BJP na state asida term anirak lengak pairakpada chaukhat lambi da chauna maning halakliba si koknaba Congress Party na naha singa punna thabak tawminagani santi amadi chaukhatpa puraknaba naha singna su chauraba thodang lobiyu haiki. Youth gathering si chauba Manipur gi educated youths like laisu hairaba thobak khundaba nahasing tungan ba unrest oiraba ani wakhan leita ko khundaba nahasing da masigi convention sina chauba kanaba mapigini hainaina satawi maramdi ngasigi youth convention asida Manipur Pradesh Congress Committee asu Youth Vision 2030 haidana aikoina vision document ama puthokchari masigi document se masi document khantanati masi thabak pangthokadaba se commitment Congress Party ki commitment naha singi senior leaders singi tongan ba party men singi adu commitment nama youth singi damak tai koina vision 2030 si su jagani masigi vision sida Manipur gi inner city koi naha sing tongan ba ro mayam singtu adegi Manipur gi naha singi thabak phungdaba wari corruption ki ipak da tawriba daduna leiba Manipur nahas awon ba ma Manipur ama forum ba santi gi thodang nahas sing lawro na ba atu ba mayam ma yauri masina achwa nahas sing da ano wakhal nama ano ba asha ama sigi convention sina forum ko ni khali Youth Convention aduga mari leinana Manipur Pradesh Youth Congress Committee ki President Wahengbam Ananna phongdokhibada lamdam asida kanglub amaga yengthina duna tangdu laita dana leiba si kokhanduna Manipur Pradesh Youth Congress Committee na nungsi sanana leiminanaba honagani BJP laingakna miyam maruoina naha singbu yengthiriba si kokhanduna lamdam asigi economy science and technology amasung agriculture ki lamdasu state asi mangzil thanaba MPYCC na achauba thodang logani haiki Manipur ki miyam da baru naharol sing da aina paujal pijaning badi aikoi lingjen manasi unity of command laisi amana phaba lebak ki hairak podo akoi yasi aduda akoina yamna negative oiba criticism pi dana akoi masen hundari ba ngangna riba tawriba mayam se this too much beyond politics we youths we future belongs to youth aiduna naha sing aikoi se laik aisu tamaba amadi Manipur ki tungi marai bak lep ka dawribani hairibana haro akoi se yamna wakal sanna yamna visionary oiba miyeng amada akoi satminadaba taragadi kanglu furup laiminariba jati kya na pundanariba akoi Manipuri maitai pangal Manipuri tangkul tarau maring mau laiba furup kanglup singa se akoi khuding makse akoi kanglup amakhakna Manipur Salaibe yaroi. Idea of Manipur haibase kanglup furup maki responsibility ni masi respect dogolni. Member of Parliament Local Area Development Scheme MPLADS
ꯏꯪ 2015-16 की मखादा अकामपात लेबा आइडियल गर्ल्स कॉलेज ता हांगबा रिलीफ कैंप ता चंगजफम लौरिबा सिंगिदमक नौना साबा कमन वर्कशॉप अमा ngasi लोक सभा के एमपी डॉक्टर अंगोमचा बिमोला कोइजमना संगारबा मतुंग खुसिनखरे थौरम असिगा मरि लेनना एमपी डॉक्टर अंगोमचा बिमोला कोइजम गे ऑफिस ना थादोरक पचेरोल अमगी मतुंग इन्ना नौना साबा वर्कशॉप असि रिलीफ कैंप असिदा चंगजफम लौरिबा सिंगना थबक सुबदा हेना नुंगाइना अमदी खुदोंग चादबा फिबम मायोक नदनबा निंगथिना डिजाइन तौरबा साबनी खोंगथांग असे रिलीफ कैंप ता चंगजफम लौरिबा सिंगना मखोइगी सेंथोक लंबी अमा यातुना हिंगबदा तंगाई फदना चंगबा पोटलम खरा मेनखतपदा मतेंग ओइनबकी पांडमदा पाइखतपनी लोइनाना इरांग असिना मरम ओइरगा लांजेनरिबा सिंग मसाना मसाबु थबक पिजबा ममल लेबा पुंसी अमा ओइनबा अमदी सेनमिटलोंदसु साफनबा हाइदुना प्रोजेक्ट असि पाइखतपनी हाइरी प्रोजेक्ट असि एमपी डॉक्टर अंगोमचा बिमोला कोइजमना लांजेनरिबा सिंगी याइफनबकी दमक होटनरगा थौरांगी सरुक अमा ओइना पाइखतपनी हाइना पाव असिना मखातारी मियामदगी सेनखाई थुमखाई चथबदा चेनबनी हाइबा लोन थिंख्रबा तोंगान तोंगान बा लालहौलुप सिंगी कैडर मरी ngarang security force na state asigi तोंगान तोंगान बा मफम सिंगदगी फागत पंगमख्रे हाइदी हिरम असिगी मतंगदा पुलिस तगी फंगबा पाउना हाई मियामदगी सेनखाई थुमखाई चथबदा चेनबनी हाइना लोन थिंख्रबा प्रीपाक प्रोगी कैडर अनि थौबाल डिस्ट्रिक्ट की तोंगान तोंगान बा मफमदगी फागत पंगमखी मियोय अनि दुदी वांगजिंग होदामबदगी मसागी चही कुंथ्रानी थोई सुरबा राजकुमार नेवी मेइटे अमसुंग लिलोंग कराप्ती तकी मसागी चही कुंतरेटलोम सुरबा थोंगाम रोनाल्डो कवी राजकुमार नेवी ना वांगजिंग बाजार दगी फाखी अदुगा थोंगाम रोनाल्डो ना लिलोंग बाजार दगी फाबनी हाइरी मखोइदगी 36 HE हैंड ग्रेनेड अमा अमसुंग मोबाइल फोन अनि सु फागतखी अतोपा थौदोक अमदना KCP ताइबंगानबगी एक्टिव कैडर अमा पोरमपाट अयांग पली लंबीदा फाबंगमखी मियोय अदुदी ललामबुंग तखेलमम लेकाइदगी मसागी चही हुफुतरेट्रोम सुरबा हुयाम रामेश्वर एलियास याइमा एलियास तयाई कवी महाक सिक्योरिटी फोर्स ना अककनबा पाव अमा फंगबदगी कोऑर्डिनेंसर्स ऑपरेशन तौरबा मतुंगदा फाबंगमखिबनी मंगोंदगी मोबाइल फोन अमा फंगखी हाइदे नाकल अमरोमदा सिंगजमई लेसांगथेम लेकाइदगी हेमरजित लेसांगथेम चही कुंट्रामाथोय एलियास लालू कौबा लोन थिंख्रबा KYKL की एक्टिव कैडर अमा मसागी युमदगी सिक्योरिटी फोर्स ना पर्सनल सिंगना ngarang fagat pangamkhre faraba miyoy asidagi mobile handset ama आधार कार्ड अमा मसुंग एयरटेल गी एयर फाइबर डिवाइस अमगा fagat pangamkhi faraba miyoy sing asi मियामदगी सेनखाई थुमखाई चेथबा अमसुंग क्रिमिनल गी थबक थौरम कयादा चेनबा ngaktani haina पुलिस की पावसिना मखातारी मणिपुरी थिएटर दा कथोकपा मगलोइना एक्टर अमसुंग डायरेक्टर गी थौदांग यारिबा मसागी चही कुंथ्रानिमा छुरबा खुराई कोंगपाल सजोर लेकाइदगी मोइरांगथेम प्रशांतगी किडनी अनिमक फेल ओइरगा लेबा सिदा लाइक माइंडेड ग्रुप LMZ ना लुपा लिसिंग कुनगी सेंफम मतेंग पांखरे LMZ की प्रेसिडेंट L कुंजेश्वर न लुचिंग लगा ग्रुप असिगी मेंबर कयाना सरुक यारगा चटकिबा तेंगबांग खोंगचत अदुदा प्रशांत की लोइनबी मोइरांगथेम ओंबी धनपति की मफमदा सेल की तेंगबांग अदु खुदसिनखे तेंगबांग खोंगचत अदुगा मरी लेनना LMZ की सेक्रेटरी ओजित सोरोक हाइबम ना फोंदोखेबदा मणिपुर असि आर्ट एंड कल्चर ना मालेमदा सक ताकपदा चौबा थौदांग लौरिबनी थिएटर डायरेक्टर अमदी आर्टिस्ट की मोइरांगथेम प्रशांत की किडनी अनीमक फेल ओइरे हाइबगी पाउ ताबदा दुकी मटिक नुआइखिदे लमदम असिगी आर्टिस्ट सिंगना मियाम ngaihakhtang oirabassu awana kauthokhalaga laklibani asigumba artist sing asina awana tarakpa matamda mateng pangduna artist sing bu yokhatminasi haibagi wakhalonda sel gi chengbang asi pibani haina mahakna makhatakhi mapuroibada kidney nama pinaba thaurang tauribi prasan ki loinabi dhanapatina sel gi mateng panglkhiba dugidamak LMZ bu thagat pa phongdokhi Manipur running team na Athletic Association of Manipur ga khusam naduna ngasi kilometer 10 sangba minute kuntra mari ki manungda lamthungfom yogadaba lamjel gi athoi ahen changdam naba pangthokre Manipur gi tongan ba district nipan dagi lakpa lamjeloi nifu rom na saruk yaduna Kumalampak Sports Complex ta pangthokiba thauram aduda Department of Youth Affairs and Sports ki Director Dr. Mayang Mam Veto Athletic Association of Manipur ki President Laisang Temp Azit
Association Asimaki Secretary Ito Tongbram, Yas ki retired athletic coach Sapam Rajeshwar Shu Sarukyaki, Changdam Nabatuda, Leifrak Pom Awang Lekai Degi Mutum Muktana minute Kuntrama Twiga second Kuntrama Pandat Lamtung from Yoduna gold medal, Nonegi Pongringlong Jaroi Pandong Badagi. Gaining Chui Malang Maina, Minute Kuntrama Twiga second yang Kaini Panda Lamtung from Yoduna silver medal, Amadi, Samuro Naurem Chapro Awang Lekai Degi Longzam, Kalanjoina, Minute Kuntrani Twiga second, Amada Lamtung from Yoduna bronze medal, Funky. Loinana, Marie Subadagina Taramanga Suba position forwarda, Yau Kibalamzeloi Shindasu, Akanaba, Manapi Duna Puning Togaki. Tauramaduga Marie Lenana, Yaski Director Dr. Mayangbam Veto Nahai, Athletic Haidiba Masana Si, Father of the Game, Haina Sukang Naribane, Maramaduna Masana Asi Yamna Laina, Loba Yadaba Masana Ni, Masana Si, Sel Ichang Dana, Sanaba Yabo Oibana, Sanaroi Shingna Katokpa Magaloinana, Tawayauna Sanarabadi, Soidana Mai Pakani Kali, Amaramda, Lamda Masita Ladiba, Tongan Masana, Singda, Koski Wat Palaiba Singsu, Atuba the Men, Kadaba Department Gimaiki Disu, Hotnari Haiki. Angang semge chagat ke hairagadi local cost takale hoida amroina dedication amul lona sem de adena pra full time period hona se local cost le kan hena pai at least hoida years long experience in the field of coaching and training the labor sing se fast track certification course am to viraganda hoi department le in house or NISD pass ngam do sing se certification course to kan course obi anama gi porama sin biu hadana koi propose to su leire si la ko taragadi and already NIS course, maybe some 6-week course will be 6 months course will be Matema classroom, Matema ground Toraganda, accreditation certificate, fast track certification program of Toraganda, Tonganova, NSU Tanavale, then ministry is going to have the proposals of it. So that we want labor course is in Mekanama. Hausdega state asida ngasi oikiba yang asagi pau pizeri. ICAR Regional Central Imphal Party ki fongba report ki matung ina ngasi state asida khwaidagi sabagi chang Celsius degree kontra oikhi aduga khwaidagi ingbagi chang na Celsius degree tarani pani nungshita yawbai sing manil gi chang na ayukta chada marifu tara mathoi aduga nungthildana chada yangkhai mari oikhi aroibada maroiba pausing amuka hana pizari Kuki Kulai Piber Singh Marunda Mating Bangliba Si Laiba Makai, Landoi Kiroi, Yellow Furup Singh Punna, Tinanaba Sem Sabatai Haina, UNLF Ki Hanagi Chairman RK Sanayman of Fundoroki. Amasung, Manipur Girang Asi Hantanduna Mau Sagi Tangdulai Taba Fibamda, Hanjin Hanabon Nabada, Nahana Choba Todang Loba Tangai Fadihaina, MPCC President K. Megachandra Fundokre. Matang sida bulletin ase loisindare Manipur miyam gi punsida khwaidagi hena maroiba state asigi leibag asigi amadi malem gi e pau singi damak SKTV news bu meeting taduna lebiyo kurumjari